Lamdam Asigi Apunba Saktam Thugaige haina Hotnarakliba Nadi, Sukngam Ngamhalloi haina Manipur Chief Minister N Biren phongdokkhre. Wafam Asingasi Asian Development Bank ADB gi Santang Makada Paket Kadaba Infal Ring Road Project Paket Pa Hobagi Thoramda Chief Minister na phongdokhibane. Manipur lenga ki Public Works Department Sinduna Minister Amadi MLA Khara Yauna Tagyal Khongban Maning Lekai da Pangthokhiba Thoram aduda Chief Minister N Biren hai Infal manungda nongmagi lambi chinba hengalakliba ase kokhanaba Infal Ring Road Project ase manglan ama oina leirakhibane laibak fabadi Prime Minister Narendra Modi na hiram asida akhanaba mideng changduna amade project asida changadaba senfam ADB na mating pirakpadage ngaside Ring Road ki project ase mangfauna bangamle haiba project ase kumja English ngani sumna kundaru fawgi manungda loishinaba pandam thamni haina phongdokhe Chief Minister N Biren makata na hai Hauzik Lamdam Asi awaba tangkak ama mayok na duna chatle. Masi magna ay koy ninghan nagadabadin nate. Chahi lising ani henbagi puwari liraklaba Lamdam Asigi Apunba Saktam Thugaige haina Thorakliba singa akan mamuong da lanting na de. Apunba Saktam da singnarakliba singa di Thokliba lan ase Sukngam Ngamhalloi. Lamdam Asigi da magkatopang ngamlaba ichin inaw kaya ama layde. Makoy shing aduga punna tabak tawminade. Maram aduna Infal manungda irang hawagi tabak asi toktuna mapung fana tangdu laytaba pam thamnaba honamina se haujek irang yamna kaliba chingkhong amadi chingthakna chingba mafam kayada security force lising ahum hena thajinduna mathau tawhalle makoi sing ase tampakta amuk puthoraktanaba Infal manung ase tangdu laytaba fibam amada thamnaba honamina se amaromda Manipur ngakpagi thabakti aikoina mangjal thana pangthokane Lamdam Asigi Apunba Saktam Thugaige haina Hotnarakliba singa mapuga lanthengnabada mapuna adumak ngamgane haujikti aikoi amata oina punna lepminnabagi matamne karigumba matamda aran asoi khara adumak yaurakpa yai madu pumnamak ngaknaduna amade kauthoknaduna Manipurgi tamak lepminnase hawgalakliba nahasing mayai kaba chinjake ipakta tawhanba umang kokthokduna mayai kaba chinjake polam lalol ijek tawba amade mitop pusillaklaga Yalhomi Singh namthage khanbadi sukya yaroi hainasu Chief Minister N Biren makata la phongdokhe ngasi khoi wari laibak sibu sahi lising ani gi puari laiba ipa ipuna wana nga agalakhiba thangda nga agalakhiba ipa ipu gi lam sibu Thugaige haiba honorak bakangbu ge khoi thengnadi Ngamhalloi wagano karisu wagano makoina sumngam maloi to ma ai khoi thage ro pideri Foothills samadi maduga nangnaba area mathak singda loina hoje more than 3000 Indian Reserve Battalion samadi police this single home matak da koi swaida thamdre ama khadanga mayam da apil to hoge tampang manung da irang tawranu ko tampang manung da irang tawranu tampak peace wo hello Manipur nga putuna khogi thoi ai khoi amade khogi sa sing naw sing mayam ma lei koi punna wa tawri khoi sa sing naw sing leba ki longka kathok ngamma ba kang bo mayam ma lei aduna Infal manung sa ha adu ki report ka ho da ka bo punsal ga rally sir aka ka mo sal sa pul ko laiba ki aseng ba yeng na bu thengna resem aseng ba yeng na ba laiba ki leader moi kang bu do madu oi na thengna resi